आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau Labor Mantri Haikam Dingon Hairi Thabak Thirba Naharol Singbo Mateng Pangduna Thabak Piba Ngamba Mioi Amamam Ohenna Bohanari Education Eski Director Laisham Nanda Kumar Hairi School Singda Thangju Numit Kudingi Theatre Workshop Pangthokpa Yabra Haibadu Khanaragani Taruk Suba Singju Festival ngasidagi hangangi Marging Polo Complex ta Nat Kyoba Jagoi Isagi Thorum Goloinen Haukre Indian National Congress Linkat Kibagi Chama Kuntrani Pan Subama Pokumon Ngasi Pangthokli Amasung Bharat Biotech na hairi COVID ki naton da hapna vaccine in Covax January dagi miyam da phangan bahuragani Skill, Labor, Employment and Entrepreneurship Mantri Haikam Dingon Hairi Thabak Thiriba Naharol Singbo Mateng Pangduna Thawk Piba Ngamba Mioi Amamam Ohenna Bohanabana Manipura Thawk Pangdabagi Samasa Loishana Bohanabad Chawnu Mateng Oigani Kendragi Directorate General of Employment ki makhada Raizagi Employment Directorate na Imphal West ki Model Career Center ga punna khosam na ngasi Lampel Pat laiba Employment Exchange ki complex ta pangthokkiba Mega Job Fair lisingani kunitoi hogdokpagi thoramda athoi mitung oina saruk yaraduna mantri na hai ngasi pangtholiba Job Fair sina thabak thiriba naharol singda kanaba kaya piragani mahangna hai Employment Exchange asi thabak thiriba naharol singidamakta yamna maru oiba office amani Maramadun office asigi phium hena fagadana bohana yaba sing honagani Naharol singna masa masana tamluba mahiga chanaba thabak chilhau thidana tawrabade Manipura thabak pangdabagi samasa hanthan batanatana raija sig submit on fagadan bada chawnu mateng oigani Hogi leiba inkalaiba naharun sing thabak phangjadriba adi leiba keno singsideda information ji phajana pira kanda khoida information ji yohol kanda khoiga chanaba any masa masagi mana tamjaruba mahi masing mana hona jaruba my career singduga loinana khoi yari makai khoi thau pinaraba khoi hona basi yamna tangai fadaba lei aduga maruina khoina inkalaiba naharun singdeda ina message ama pijaning base masa masagi skill aduga masa masagi hairiba qualification dugi matungina employment exchange da lengbira kanda hoi job fair sida natana atop matam da sila kanda saga chanaba kai tobu yab lege kari thabak chanaba kari da sanga da gi habana chingba information do lobira kanda hoi sothari bo manipur tungi yumiro nosing logo da role mayam se hoi lobiu haiba sima I mayam da thamjaling madune Ngasigi Thormadu da Mantri na Model Career Center magi maikom so hangdoki Thormadu da IT ki Special Secretary B Zone Talangtin Kuma amasung Employment Director TH Subhas Kumar Sarukyaki Job Fair adu da Rajasigi Thabak Thiriba masing yamna bana harol sing laktuna makoi ga chanaba thabak sing tawnabagi damak tongan company contractor na hangdokpa stall sing da krik inana tinki thabak thiba lakpana ha manai khoi gi paumi da asumna phongdor e Singju haibasi chingda hoba tampakta hoba thabak phangdaba mayam lairiba isini naw yambasing aigi ichesing aigi makhata kyamam thabak thira ai isamak lairiru mayam sing ngasidi mega job fair haidana ngasi sinbiri ba pangthok biriba sina maram moiraga ngasi laiba mayam singda so kitang manganama tibagumna tawe matung da so pihanningi adubu ngasi tawriba mafam ase tasengnamakki di honorable chief minister N Biren Singh go tasengna sugumba ama sinbi bisikidamakta aigi saitagi nungaiba penba hongdok cheri matung tabadasu asugumba se sahi khudingi sinbi rekani haibagi thajaba leijai Langthabal Kunja Junior High School Satharakiba numit 15 gi Children Theatre Workshop ngasi Loksingna Pangal ne haiba drama am utpagalona loishin krai Thasig taradagi kunmari pau satharakiba workshop adu North East Zone Cultural Center masung Rajagi Art and Culture Bibaka Kucham Narga Shinmani Ngasi Imphal gi Manipur Dramatic Union Hall da workshop asiga mari lenen utpa drama hogdokpagi thorom da saruk yarduna Education SK Director Laishram Nanda Kumar na hai Rajas da Lairiba School Singda Hojik Thangji numit asi No Back Day haina chanaduna lakli adumoinamak Rajagi Art and Culture gat khanaraba matung Thangji numit khudingi theater workshop pangthokpa yabra haibadu khanaragani
mahangna hai haukiba sahi khara sida shiksha gi lamda awanba kya purakle National Education Policy 2020 chanhan bagaloina hanana vocational education class 9 dagi horamba du hojikti class 6 dagi oina horagani masina nauri mahiroi singda larik tamba khaktana tana khut sahibagi amasung atai lam kya tambagi khudong chaw phanglagani Srinanda Kumar na hai Rajasida IAS officer marang kaina lairabasu theater gi lamda sangnaraba Ratan Thiam gumbadi atang mani ꯑꯩꯈꯣꯏꯒꯤ ꯃꯇꯝꯅ ꯄꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗꯁꯦꯠꯁꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯦꯟꯖꯦꯁ ꯂꯥꯛꯑꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯏꯔꯤꯛꯇꯪ ꯇꯝꯃꯒꯗꯤ ꯂꯥꯏꯔꯤꯛꯇꯒꯤ ꯍꯦꯟꯗꯣꯛꯑꯒ ꯑꯇꯣꯞꯄ ꯑꯃ ꯇꯧꯍꯟꯅꯤꯡꯕꯒꯤ ꯃꯥꯏꯟꯗꯁꯦꯠꯇꯨ ꯂꯩꯔꯝꯗꯦ ꯇꯧꯕꯇꯕꯨ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯤ ꯍꯧꯈ꯭ꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020 ꯍꯥꯏꯔꯤꯕꯁꯤ ꯚꯣꯀꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 9ꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 6ꯗꯒꯤ ꯍꯧꯔꯣ ꯍꯥꯏꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯂꯥꯏꯔꯤꯛꯇꯨꯗꯒꯤ ꯍꯦꯟꯗꯣꯛꯑꯒ ꯑꯦꯛꯁꯇ꯭ꯔꯥ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯇꯁꯨ ꯌꯥꯝꯅ ꯏꯝꯐꯦꯁꯥꯏꯖ ꯇꯧꯗꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯈꯟꯖꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦ ꯄꯨꯝꯕꯁꯤ ꯅꯣ ꯁ꯭ꯀꯨꯜ ꯕꯦꯛ ꯗꯦꯅ ꯑꯩꯈꯣꯏꯅ ꯑꯦꯅꯥꯎꯟꯁ ꯇꯧꯖꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒ ꯈꯨꯠꯁꯝꯅꯔꯒ ꯊꯤꯌꯦꯇꯔꯒꯤ ꯃꯔꯝꯁꯤꯗ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯝꯒꯦ Tharumda saruk yakiba art and culture gi director L Kishore Chingna hai mahiroi sing theater gi lamda khangan bai basi yamna maktangai phade mai masing tambagi mathakta rajasi itihas chanabi amasung kala sanskriti bu tambi bai basi yamna maktangai phade masina makhoina tungda samas asigi masung lamdam asigi maramda khangbada hena khudong chagani Taruk Suba Singju Festival ngasidagi hangangi Marging Polo Complex ta hokre festival asigi matangda Singju Yokhat Palup ki convener Rakesh Naurem na hai Singju haibasi tongan ba mana masing kaya amatu oina punsilaga yamna mahau leba chinjak kama oina shemani Singju gi wakalon bu Yokhat pana Manipur khunda minariba kaum singi marakta amatu oiba saktam ama purukna bohana bada chawna mateng oigani Singju asi mitai singa chanabi masung lining laisol ga thadokna ba yadro pasukama oina ngalingi matamdagi lerakli mahangna hai angang ma pokpagi ipan thabagi thoramda Singju yawduba yade lamtai thang jamade lai harawbagi saroi khangbagi thoram singda Singju haibasi changdraba yadro pasukama oiri asigumba Manipuri khunai ga thadokna ba yadro chinjak makhalasi yokatnabagi pandamda Singju festival pangthokpani Singju haibasi chingda hoba tampakta hoba uthakta hoba ukhada hoba laithakta hoba leikhada hoba tongan ba plan mayam amana punsilaga phajaba plate amada thamba Singju gi machanchi sagatna ba honabada kanagumamna Singju suraga plate amada thamna ba honaba matamda maki pukningda punsinbagi wakhalon amakha Singju da yawi aduna Singju haibasi gi madugi manungda chialibi sensida kogi symbol of unity amakha yawi Singju haibase nahakbu pokpagi pan thaba matamda Singju gi machan changi haibase koina horiba ngang singda khanganbagi tangai phadaba amkhaksul lai lamtagi ahanba thangjigi aduga lamdaibagi thoramda Singju gi machan changi tawdraba yadraba lai harabagi laitin gi thoram saroi khangbagi thoramda Singju gi machan changi adai dagadi Singju promote tawba haibase aikogi ritual culture ama ngakpa masibu promote tawba masibu kahendana thamba haibase masi Singju festival gi pandamni Hogdokpagi thormadu da pena khunungi sai thang tamadi nat ki bajagoi sai thorum kaya pangthokki Kumchi Sahiga Singju Festival gi brand ambassador Sangnarabi film actor Susmita Mangsa tabam yauna Sangnarabi mi ke hogdokpagi thormadu da saruk yaki festival si mathang thagini pan phawba pangthokkani Nipumato Suba Archives Week cum Record Exhibition Thasi Kuntrada Palace Compound Laiba Maharaj Chandrakriti Auditorium da pangthoklagani Rajya Art and Culture Department ki makhada Manipur State Archives na sinba thoramasida ariba matamgi puya lairik sing utuna miyamda yenghangani hairi tabiriba pawasi Akasbani Imphal lagani Indian National Congress INC linkat kibagi sama kuntrani pan subama pokkumon ngasi pangtukli Manipur su thoramasi Manipur Pradesh Congress Committee MPCC na sinduna Imphal ki Congress Bhavan da pangthokki thormadu da MPCC ki President K Megachandra Singh na dol gi phiran paihenki tungda tilliba miyam da wangang da Sri Megachandra na hai Congress karmi singi oinadinga sigi namit asi khwaidigi nungaiba namit amani Laibak asigi ahanba Pradhan Mantri yauna Congress ki Pradhan Mantri Singh na laibak asibu masung masigi miyam bu choknaba thabak kaya paikatki
ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡ ꯍꯧꯗꯣꯛꯂꯝꯈꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯆꯦꯡ ꯀꯤꯂꯣꯒ꯭ꯔꯥꯝꯗ ꯂꯨꯄꯥ 3ꯗ ꯐꯪꯍꯜꯂꯤꯕ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯧꯗꯣꯛꯇꯨꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯝꯕꯅꯤ Sri Megachandra hai Congress Karmising Singnaba Madi Tongna Pana Manglom the Sanctionable Hanagadabani, Miam Yaipanabagam Katok Paiva Sitangai Padi, Congress ki Sang Labalambia Shida, Aka Kum Kaya Tangnaki, Raja Shida BJP Sarkana, Inkum Zalising Taratari Tagi, Sarkar Paiba Homatamda, Raja Siginaha Lak Mamakairum, Tabak Pigin Henwasaki Badu, Hausik Kaya Pibangam Lavage. Lamdam asidagi chanja tumja mutanaba pandamda anti corruption sen linkat kiyadubu masidi miyambu mitha nabagidamaktani chanja tumja gi thabak kayamarum sathare haina praman phawba yaungna piraba phawba kariguma thabak amata paikhat pangamdri Sri Megachandra hai haujik paliba BJP ge sarkar asigi tam ani luarba matungdadi lamdam asigi lan thumam masung sarkar gi exchequer da fan amata leiraroi lamdam asi lairaba masung thabak phangdabana kham thenglagani tungi asa leitaba lamdam ama haibudu oiragani haina Sri Megachandra na maral sikhi akhoi mangda sangsinduna challenges mayam sing ase thengnanagidamak akhoi pudimak thauna phabatai akhoi khudimak magi ngamjaba gyan loksing kathokpa amasung madu akhoi parjagi damakta akhoi kathoknanabi damakta sem saduna akhoi leiminasi leiga se masidi tamani si loiselakko matamda manipur gi asset adagi government asigi exchequer da leiriba public ki fund mayam sing ase masi pulap lut tawraga pugidore haibase masidaisida tongan ba oidaba mayam ama ngangsinduna parja singji hujik thamairi masigi thamai base matam kuina sum changjalabadi manipur se lairabana kham thengagani manipur se lamdam masigi naharol sing se thabak phangdabana kham thenglagani lamdam masigi tungi future karimata lenga sidagi asa leite Ngasigi Thorumduda Congress Legislature Party Lusingma Madi Hanagi Mukhyamantri Okram Ibabi Singh AICC gi steering committee gi member Gaikhang Mamadi Hanagi Mantri Singh Masung Dol gi Lusingma Singh Madi Karmi Singh Su Saruk Yaki Uttara Sanglen Sana Konung na hairi Sana Konung gi ayang laima kabok chaiba gi thorumasi tha tara nithoi gi masil da yauduna atumak pangtok tuna lakliba thorum amani Thorumasi gatai mafam da pangthok leba maming manaba thorum singa manadi haina Uttara Sanglen Sana Konung gi cherol amada hairi Yure mamdagi none phawgi marakta tingleba electric line 11 kb line asi haying ayuki pung nipandagi nungthil pung mari phawu mai piba lepkani hairi masi electric line asi gi manungda mai shamagi thabak tawgadabanani Haryana ki Rohtak ta thasi ki tara tarukta ki tara nipan phawba Bharat Boxing Federation sinduna sathakiba ahanba BBF National Boxing Federation Cup ta gold medal lorkraba S Pratima Masung silver medal fanglakiba A Toitoibabu Okpagalonena Mana Piduna Puning Togapagi Torma Mangasi Imphal East Jilagi Napet Pali Dilaiba Community Hall Pangtokre Thormadu Napet Pali Development Committee Napet Pali Maira Paibi Masung Napet Pali Youth Club na Punna Sinbani Thormadu da Kumsi Sahigi Matric Amsung Class 12 ki Parikhada Mark Wangna Phalkiba Mahiro Singdasu Mana Piduna Puning Togatki Akaswani Imphal lagi pau tabiri Bharat Biotech na hairi COVID-19 gi naton da hapno vaccine in Covax asi January gi mari shuba sayul adwaidagi miyam da phangan bahoragani Hyderabad ta leba company na hai vaccine asi gi mamal lanai kaithel da lupa chanipan pigani duga sarkar gi oina lupa chahum kunmanga pigani Bharat Biotech na saba in Covax vaccine asi malem gi oina ihan hanba naton da hapayaba COVID ki vaccine ni vaccine asi sahi tarani pan gi matak ta leba miyoising da booster dose oina sizina basu yagani hairi In Covax asi Bharat Biotech na America gi Washington University ga punna honamina duna puthokpani Aroibada maroyo pau amohanna Labor Mantri Haikam Dingona hairi thabak thirba naharul singbu mateng pangduna thabak piba ngamba mi amam ohenna bo honari Education ki Director Laishram Nandakumar na hairi school singda thangjuna mit khudingi theater workshop pangthokpa yabra haibadu khanaragani Taruk Suba Singju Festival ngasidagi hangangi Margin Polo Complex ta nat ki oba jagoi isagi thorum goloina na haukre Indian National Congress linkat ki bigasama kuntrani pan subama pok common ngasi pangthokli amasung Bharat Biotech na hairi COVID ki naton da hapna vaccine in Covax January dagi miyam da phangan bahuragani pauloi jari